Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak pukning wakhagi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari experts singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Lekai. Adongi mathau tarabadi nakamda pijariba contact number asida pau faubirau. अहानबदा मरोइबा पाउ हौजिक ओइरिबा मणिपुर की फॉरेस्ट लैंड की मतांगदा चीफ मिनिस्टर एन बिरेन चेयर लौदुना रिव्यू मीटिंग अमा पांगथोखरे खुरुमजरी हौजिक अयुकी पुंग 13 की MAMI TV न्यूज अपडेट इमरान एम के पिजरी हौजिक ओइरिबा मणिपुर की फॉरेस्ट लैंड की मतांगदा चीफ मिनिस्टर एन बिरेन चेयर लौदुना रिव्यू मीटिंग अमा अरांग पांगथोखरे चीफ मिनिस्टर के सेक्रेटरी पांगथोखिबा रिव्यू मीटिंग अदुदा मणिपुर लेंगा की फॉरेस्ट एनवायरनमेंट एंड क्लाइमेट चेंज की मिनिस्टर थोंगाम बिश्वजित वाटर रिसोर्सेस मिनिस्टर अवांगबम न्यूमाई चीफ सेक्रेटरी पुलिस के ऑफिशियल सिंह फॉरेस्ट डिपार्टमेंट अमदी लॉ डिपार्टमेंट के मुखथोंबा ऑफिसर सिंहसु सरुक याखी फॉरेस्ट की लमसिंग मरी लेनबा अथॉरिटी की अयाबा यावदना सोकप यादे हाइबसी लॉ मयक सेंगना लेबा मरमना फॉरेस्ट लॉ की मतंगदा मियामदा अवेयरनेस पीबगी मथौ ताबसिंग अदो खन्ना नैनखी मीटिंग अदुदा फॉरेस्ट की लम खोपसिलिबा मियोय अमसुंग मदुदा चेनरिबा ऑफिसर सिंह खंगदोकनबा अमदी मखोय सिंह अदो लॉ की मतुंगिना मतिक चाबा चेराक पीनबगी मतंगदसु कुमना खनखी फॉरेस्ट की लम ngak salhaudrabadi tunggi mirolda achabu sitheng ama nangani fibam asi thoktanaba ekoi khudimakna manipur gi umang wamang no hona na yakhanaba honabada asoba thodang lomina se haina chief minister n birana miyam da appeal toki manga suba indian reserve battalion thengu singjin da follower oiba m ginjin khup koba employee ama mahaki ming the biba government quarter ama thangjajin jau koba amada sandok lambagi damak thabak tagi suspend tawre manga suba IRB के कमांडेंट अमंग हाउकिबना ngarang thokiba order amana Assam Police Manual Part 3 की rule number 66 की मखादा M गिनचिन खुब TRG company दा follower ओइबा मियोय असे खुदक्तगे suspend तौरे मागना suspend दा लेरिंगदा commander की अयाबा यावदना headquarter थडोपा यारोय हरि war on drugs की मखादा चंगसिलक्लिबा खुंजंग के सरुक अमोइना Imphal East District की commando team amana ngarang मियोय अमरगे heroine number 4 यावबा सब केस तरा rims road तगे फगत पंगम ले हरि फारबी मियोय अदुदी चुराचंदपुरदगे मसागे सही निफु हुमतोय सुरबा थांगदनमान जौ कवे हिरमसिक मतंगदा पुलिस के पाव अमना हाई इम्फाल ईस्ट डिस्ट्रिक्ट कमांडो की टीम अमना चथकिबा ऑपरेशन दा थांगदनमान जौ असे हेरोइन नंबर 4 यावबा सब केस तरागा कोरना इम्फाल की रिम्स रोड तगे फगत पंगमके
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯃꯍꯥꯛ ꯇꯠꯇꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯏꯝꯐꯥꯜꯗ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯃꯍꯥꯛꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯄꯨꯔꯛꯂꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯔꯣꯖꯦꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯈꯨꯠꯁꯤꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯕꯦꯕꯤꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡꯏꯟꯅ CVI-ꯅ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯃ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ Chief Judicial Magistrate Imphal West's Court ngarang chathagibag loinana court ki rai amada case asigi matangda investigating agency ama oriba CVI SCB Kolkata ki additional SP na kumja lisingani kun mathoi ki March kun mathoi da CRPC ki section 173 ki makhada final form court asida pikhalaki IO na pikhalaki ba final form aduna case asida accused oriba N Jinti Kamai Ilind P Robinson P Randoni amasung P Romita ki mathakta CVI na chathagibag investigation da kariguba amata fangdabana makoi ki mathakta charge sheet thagatpa yadre haina pikhalaki haina palle sahi adugi April 19 da Bebishna gi apokpana application ama tharaktuna IO na pikhalaki ba final form adu yaningde amasung court na case asibo reinvestigation chathanaba IO da pokta PBU haina appeal toraki court na application adubo ayaba pibagalunena kumza lisingani kun mathoi gi November 13 da takiba raina case asigi IO na chathakiba investigation adu peningai oide maramaduna final form adu reject tawbagalunena makhata na case asigi investigation chathanaba khanganke court na pikiba rai adugi matungina IO da pikiba tha mangagi matam adu henjillaklabana investigation da process fazana leramlagani maramaduna case asibo investigation tawriba CVI SCB Kolkata ge SP na investigation asigi hojik fawbada oriba status report tha asigi kuntra fawbagi manungda court asida bikhalaknaba khanganke Students Union of Kangli Park Sukna say khuding pangthoktuna lakpa mapan suba state level spelling competition aba amasung manga suba Manipuri ariba lol kanglai lol ge wahanthok sangdam nabage thoram ama mathang tha gi June gi tang 13 dagi horagani hari hiram asigi matangda sukna thadorpa chirol amana hai COVID-19 pandemic na maram oiraga chahi ani pangthok lutraba competition asi pangthok lutraba matung mapan suba suk state level spelling competition lisingani kunithoi gi preliminary round June gi tang 13 da Johnstone Higher Secondary School da pangthok lagani lonana manga suba Manipuri ariba lol Kanglai Lolgi Wahanthok Sangdam Nabagi preliminary round na June gi tang 13 da CC Higher Secondary School da pangthok lagani competition as ani asigi final na June gi tang 18 da pangthok laba matung tha adumaki tang 16 da makok mathang taraba singda mana mathung yan thokani category ani thona pangthok kadori spelling competition asigi category A da class 5 tagi 7 amadi category B dana class 8 tagi 10 fawbagi mahiroi singna saruk yaba yagani aduga Manipuri ari balol kanglai lolgi wahanthok sangdam naba asida high school level dagi post graduate tamliba mahiroi singna saruk yaba yagani hariba competition ani sige organizing committee amasung sub committee sing semle lamdam asige mahiroi singna competition asida saruk yabinaba suki cherol asina makhatana biltaroli Sanalukoi Art Center Clark Chanamayai Leikai amadi Patriotic Writers Forum Manipur anina puna sinduna pangthokpa 3 days Manipuri Cultural Festival lisingani kunithoi ngarang Imphal East District ki Chana Pukri Mapalda hodokre hodokpagi thorom aduda Irumbam Ravichandra Jila Parishad member Sombungna athoiba mitunglen amadi Patriotic Writers Forum Manipur ki president Nauraibam Khamba Luwangna thoromapu amasung Sahitya Academy Award Sarachan Thiamna akhanaba mitunglen oina saruk yaki Saknairaba playwright amadi Mitai Puyagi wari liba Chanalu Khoisu Thoramadu da saruk yaki Thoramadu da saruk yaki ba playwright Chanalu Khoina hai Mitai gi ipa ipu singna thamiram leba Nat amadi saktam sing asi ngasi gi mirol na ngaktuna thmahudrabadi lamdam sida Mitai ko bapurup ama lamdam sida leramgani haibasi tungi mirol na khak ningsing horoi maramaduna ngasi gi mirol na tungi damak aikogi nat amadi saktam sing ngaktuna thamhunaba phanamina se haina mahakna makha taki Malem pumbada thengnariba COVID-19 gi laiset asidagi ngakthoknaba achamba section thorang khara ngakna chatpinaba mami tv gi maigedagi ningsingjari madudi yimdagi hek chathokpaga face mask piyu mi amaga amagi marakta foot 3 ki arapa thambiyu mai met khutcha toina hamdok piyu amadi
COVID vaccine kapa yarabasing sukshay shudan COVID vaccine kapa tuna laisida sidi kanaba yang puno kana menase aroi beda maroi pau amohana Houzik Oriba Manipur Forest Land ki matang da Chief Minister N Biren na chair loduna review meeting ama pangthokre matang asida ngasi ayuk pung 13 ki MAMI TV news update pibalo jare khata pa pau ki damang asin tu pung ani ki Manipuri news mineng tapiyo Others Eye Clinic, a unit of Others Medicare Services, Porompat Jennings Main Gate opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser, free OPD every Saturday. Please contact 600-910-8789. Nahak pukning wakhal gi anaba leibra drug addiction amadi mental disorder treatment gi damak adom karigi wari Manipur da ihan hanbo oina rehabilitation and child care center inkalakliba naha singita oiba experienced leraba doctors amadi clinical psychologists singna layengjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi mathau tarabadi nakanda pijariba contact number asida